Hi ma'am, hꯧꯖꯤꯛ ꯑꯩꯅ ꯃꯈꯥꯗ ꯎꯍꯟꯖꯔꯤꯕ ꯐꯣꯇꯣ ꯑꯁꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯤꯂꯣꯡꯗꯒꯤꯅ ꯀꯥꯟꯆꯤꯄꯨꯔ ꯐꯥꯎꯔ ꯆꯠꯄ ꯂꯝꯕꯤꯁꯦ ꯁꯤꯗ ꯑꯩꯈꯣꯏ ꯑꯣꯏꯔꯣꯝꯒꯤ ꯁꯥꯏꯗꯇ ꯍꯦꯛ ꯎꯕ ꯕꯤꯜꯗꯤꯡꯅꯦꯕꯀꯣ ꯁꯤꯒꯤ ꯕꯤꯜꯗꯤꯡꯁꯦ ꯑꯩꯁꯨ ꯈꯪꯗꯦ ꯑꯗꯣ ꯆꯍꯤ 50 years ꯀꯤ ꯑꯕꯥꯞ ꯑꯣꯏꯕ ꯃꯤꯁꯨ ꯑꯗꯒꯤ ꯃꯈꯥꯗ ꯂꯩꯕ ꯃꯤꯁꯨ ꯀꯩꯝ ꯈꯪꯗꯦꯕ ꯁꯤꯒꯤ ꯋꯥꯔꯤꯁꯤ ꯑꯗꯨꯕꯨ ꯃꯅꯨꯡꯗ ꯀꯔꯤ ꯂꯩ ꯑꯩꯈꯣꯏ ꯃꯦꯆꯤꯟ ꯃꯄꯥꯟꯗꯩꯗꯤ ꯈꯔ ꯎꯕ ꯍꯥꯏꯇꯥꯔꯦ ꯃꯦꯆꯤꯟꯁꯦ ꯈꯔ ꯂꯩꯕ ꯎꯏꯌꯦꯕ ꯑꯗꯨ ꯃꯅꯨꯡꯗꯗꯤ ꯆꯪꯉꯒ ꯉꯁꯤꯐꯥꯎꯗ ꯀꯅꯥꯝꯇ ꯌꯦꯡꯉꯨꯕꯒꯤ ꯃꯃꯤ ꯂꯩꯇꯦ ꯑꯗꯩ ꯚꯤꯗꯤꯑꯣ ꯂꯩꯇꯦ ꯐꯣꯇꯣ ꯂꯩꯇꯦ ꯑꯗꯣ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯏꯅꯥꯎ ꯑꯃꯅ ꯆꯪꯕꯒꯤ ꯚꯤꯗꯤꯑꯣ ꯃꯆꯦꯠ ꯑꯃ ꯊꯥꯗꯣꯔꯛꯑꯦꯕꯀꯣ ꯃꯅꯨꯡꯗ ꯀꯩꯀꯩ ꯂꯩ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯆꯃꯝꯅꯕꯗꯣ ꯃꯌꯥꯝ ꯈꯪꯃꯤꯟꯅꯁꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯃꯌꯥꯝꯅ ꯌꯥꯝꯅ ꯈꯪꯅꯤꯡꯕꯗꯣ ꯆꯔꯥꯡꯅꯕꯗꯣ ꯀꯣꯛꯀꯅꯦꯅ ꯈꯜꯂꯦꯀꯣ ꯃꯌꯥꯝ ꯑꯝꯇ ꯌꯦꯡꯃꯤꯟꯅꯁꯦ ꯀꯥꯟꯆꯤꯄꯨꯔꯒꯤ ꯁꯤꯒꯤ ꯁꯨꯒꯔ ꯃꯤꯜ ꯑꯣꯏꯔꯝꯕ ꯖꯒꯥꯁꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯁꯨꯒꯔ ꯃꯤꯜ ꯇꯝꯅꯩ ꯑꯣꯏꯔꯝꯃꯦ ꯀꯥꯏꯅ ꯍꯥꯏꯌꯦꯕꯀꯣ ꯐꯦꯁꯕꯨꯛꯁꯤꯗ ꯂꯝꯕꯤ ꯆꯠꯄꯗ ꯁꯨꯝ ꯎꯔꯒ ꯃꯁꯥꯗ ꯀꯩ ꯍꯥꯏꯅꯤ ꯅꯨꯡꯇꯤꯒꯤꯗꯤ ꯑꯗꯨꯝ ꯎꯕꯀꯣ ꯆꯪꯕꯗꯤ ꯀꯩꯁꯨ ꯆꯪꯅꯗꯕꯅꯦꯕꯀꯣ ꯃꯌꯥꯝꯅ ꯑꯗꯨꯒ ꯇꯝꯅꯩ ꯒꯥꯏ ꯍꯥꯏꯗꯨꯗꯤ ꯍꯣꯏ ꯇꯝꯅꯔꯝꯕ ꯌꯥꯏ ꯇꯝꯅꯔꯝꯕ ꯌꯥꯏ ꯑꯗꯣ ꯑꯩꯅ ꯆꯪꯀꯥꯟꯗꯗꯤ ꯀꯔꯤꯝ ꯇꯝꯅꯗꯦ ꯇꯨ ꯌꯦꯡꯉꯣ ꯁꯤ ꯀꯩꯕꯨ ꯇꯝꯅꯔꯤꯒꯦ ꯁꯤꯗ ꯀꯩ ꯇꯝꯅꯅꯤꯡꯉꯥꯏ ꯀꯔꯤꯝ ꯂꯩꯇꯦ ꯕꯨꯠꯀ ꯁꯥꯟꯅꯃꯤꯟꯅꯔꯨꯏ ꯍꯥꯏꯇꯥꯔꯦ ꯅꯨꯡꯊꯤꯟꯗꯅꯤ ꯑꯩꯅ ꯆꯪꯉꯤꯁꯦ ꯅꯨꯡꯗꯥꯡꯗ ꯆꯪꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯣ ꯑꯩꯅ ꯁꯤꯗ ꯆꯪꯕꯁꯤ ꯑꯌꯥꯕꯗꯤ ꯀꯅꯥꯝꯇꯒꯤ ꯑꯌꯥꯕꯗꯤ ꯌꯥꯎꯗꯦ ꯁꯨꯝ ꯆꯪꯅꯤꯡꯉꯨꯕꯒꯤ ꯆꯪꯉꯨꯕꯅꯤ ꯑꯗꯨꯝ ꯆꯪꯉꯒ ꯁꯥꯟꯅꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯃꯇꯝꯗꯨ ꯌꯥꯝ ꯀꯨꯏꯔꯦ ꯑꯩꯅ ꯆꯪꯉꯨꯕꯗꯣ ꯆꯦꯟ ꯆꯣꯡꯕ ꯌꯥꯝ ꯄꯥꯝꯖꯕ ꯑꯩꯍꯥꯛꯅꯤꯅꯀꯣ ꯃꯅꯨꯡꯗ ꯀꯩꯁꯨ ꯂꯩꯇꯦꯀꯣ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯃꯦꯆꯤꯟ ꯈꯔ ꯂꯩ ꯁꯤ ꯈꯛꯇꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯆꯪꯉꯨꯗꯕꯅꯤꯅ ꯁꯨꯝ ꯀꯔꯤ ꯂꯩꯔꯝꯗꯣꯏꯅꯣ ꯁꯨꯝ ꯇꯝꯅꯔꯝꯗꯣꯏꯔꯥ ꯕꯨꯠ ꯌꯥꯝ ꯂꯩꯔꯝꯗꯣꯏꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯣ ꯕꯨꯠꯇꯨ ꯇꯝꯅꯔꯝꯕ ꯌꯥꯏ ꯇꯝꯅꯔꯝꯗꯕ ꯌꯥꯏ ꯑꯗꯣ ꯃꯥꯅ ꯆꯪꯕꯁꯤꯗꯗꯤ ꯀꯔꯤꯝ ꯂꯩꯇꯦꯀꯣ ꯑꯩꯈꯣꯏ ꯃꯦꯆꯤꯟ ꯈꯔ ꯂꯩꯔꯤ ꯑꯗꯨꯇꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯁꯤ ꯁꯝꯕ ꯀꯥꯟꯗꯅ ꯒꯥꯔꯤ ꯇꯣꯡꯕ ꯑꯣꯏꯒꯦꯔꯥ ꯏꯁꯥ ꯏꯇꯣꯝꯇ ꯄ꯭ꯔꯥꯏꯚꯦꯠ ꯆꯠꯄ ꯑꯣꯏꯒꯦꯔꯥ ꯕꯤꯜꯗꯤꯡꯁꯤꯡ ꯑꯁꯤꯐꯥꯎꯗ ꯌꯦꯡꯉꯝꯗꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤ ꯍꯦꯟꯗꯣꯛꯈꯤꯕꯁꯤ ꯀꯅꯥꯝ ꯌꯥꯎꯗ꯭ꯔꯤꯕꯀꯣ ꯑꯩ ꯏꯁꯥꯁꯨ ꯑꯗꯨꯝ ꯌꯦꯡꯉꯝꯃ ꯑꯗꯨꯝ ꯆꯠꯂꯦꯕ ꯍꯦꯟꯗꯣꯛꯑꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯆꯔꯥꯡꯅꯕ ꯑꯃꯗꯤ ꯀꯣꯛꯆꯔꯦ ꯀꯨꯏꯔꯦ ꯁꯤꯒꯤ ꯕꯤꯜꯗꯤꯡꯒꯤ ꯃꯅꯨꯡꯗ ꯀꯩ ꯂꯩꯕꯅꯣꯅ ꯈꯜꯂꯛꯏꯁꯦ ꯑꯗꯣ ꯃꯌꯥꯝ ꯈꯪꯅꯤꯡꯕꯗꯣ ꯈꯪꯕ ꯑꯣꯏꯔꯒꯗꯤ ꯚꯤꯗꯤꯑꯣꯁꯤ ꯂꯥꯏꯛ ꯁꯤꯌꯥꯔ ꯑꯃꯗꯤ ꯐꯣꯂꯣ ꯇꯧꯕꯤꯔꯝꯃꯣ